Mayamu kurumjari ng biribis Impact News ni Impact News ki special broadcaster Mayamu taram no okchari. Ngasi special broadcaster tungan ba breaking news kaya miyam da pije na magita thamjari ba si tungan ba khoigi mafam sing da thok liba issue sing tungan mafam sing da thok liba incident sing matang da ni maruina hauji mong haiba tare miyam na khwaidagi khorang na ngai na ba du khwaidagi hena khogi focus piriba khwaidagi khang na ngai riba pau singi manung da Manipur district manung chanba torbung banglagi manung chana laiba mafamda khogi kuki gi asi wakchang sing phumgani haibagi wafam lakpadagi Manipur miyamna amadi maruina imphal le riba tampaki tongan district singi miyamna loop singna hairiba kuki gi asi wakchang sing adu torbung banglagi mafamda phumba yaroi makhoi bu mududa aroi mathong pangthokpa yaroi haikiba adugi makha tarak poina ngasi ogositang ahum asi ITLF amadi YPA hariba chuchampur da boys to wasumba loop singa sina silla kanda mafam aduda haibadi torbung banglagi manung chali hariba khogi mafam maru oina khogi kuki gi khul ama lei hariba khul aduda khogi mokhogi hakchang singa si lerol changani haibagi wafam si lakpadagi Manipur miyamna madu yaroi maruina Imphal da leiba loop sing aduga tongan ba tampaki district sing da leiba miyamna yaroi haiduna hauji ma mafam aduda changsinduna haibadi mafam aduda khogi kuki gi asi bakchang sing adu poloiba yaroi habi khong changchali aduma bu hariba thodok asika marina khogi han ba breaking news number 1 haiba tare khogi back news ki ticker da su masai ukti hona cheliba maru oina hariba khogi burial togani mass burial togani asi bakchang kunthra ga manga phumgani hariba mafam adu High Court of Manipur na order ama thoktuna hariba mafam adu khogi hana leramba mawongda dumak lehalu haibadi khogi court ki londa da legal ki londa da status quo maintain to haibani status quo haibadi mamang da leriba phibam adu sokhan da bida makha ta na taba order ama thokti fawdi adum lehelu haibagi wafam asi khangan khre aduga hariba wafam asi akogi international maitai forum na thangat khiba PIL amaga marilena ngasi ayuk angan bada thokhiba order ni hariba PIL asiga marilena thokhiba order sigi manung chana tungan ba thokaningda ba thodok kaya ama Manipur thokhraba matungda ngasi khogi mass burial haiba tare mokhoi kunthraga manga lerol changadoriba asida yaroi haiba miyam kyamasu horakpa aduga mafam adu kadai fawbuda khogi chayet nabal leribano leitabano haibana chingbo sing asigi wahang kyam thorakpa gadonena irang lakpa yabadagi asigumba PIL asi ngasi ayu angan bada non listed oina khanaraba matungda hariba order haibadi status quo maintain tawraga thamu haibani mamang da leriba mawong da dumak thamu khogi hariba hanagi phibam da leramba du thamaba matungda hariba court asina order ama thokri fawbudi mafam adu soktana thamu haibagi adugumba order ni adumakpu hariba order si thoklabasu mafam aduda irang thokpagi thogdokti lepa leitri maruoina Bishnupur district ki manung chanba torbung bangla pabok chok hariba mafam sing asida miyam haibadi Imphal gi tongan mafam sing dagi moirang lom dagi tampaki tongan ma district kya dagi thomjilak miyam na haujiksu mafam maduda police sing na control tongna bagi damak tear gas kapa amadi khogi rapid action force team sing na ngak shenba khogi tear gas kapa gi thodok kya ma thoi hari duga hiram sing matang da mafam maduda khogi Impact News ki paumi elangbung musuk Impact News ki reporter langmang musuk aduga khundrakpam jotindro aduga khogi Bishnupur correspondent Naresh hariba khogi reporter sing pamu sing asigalo na khogi camera person bishosin namarakpam amadi camera person khogi L Kabichandra su famadu leiri adumapu famadu dagi khogi pau si laudringai da miyam da khangan jadingba mana khogi reporter oiriba Impact News ki reporter khundrakpam jotindro haibatare famadu changsen ba matamda khogi miyam gi mop adubu control tawna ba aduga honaba khogi tongan police singa miyam ga mukna ba matamda nung thomna bana chingbo thodok tholak padagi nung na pandana ba lethok pada khogi tuition badagi shok padagi hoji maksi khogi kokcha gi health center da first aid pira kanda Bishnupur district hospital da makhata ba treatment gi pukre habagi pawm la le dubu mafam asida khogi jotindro na shok laba su khogi reporter langma musuk le ma ka paw phongna bagi tanja su lojage musuk hojik
hojik hojik mo haiba tare Bishnupur district ki Torbung Banglada uriba phibam asi karino mafam aduda akhoi kuki gi asiba aksang sing poloi gani hana tawriba sigi matangda karam ba khongjang sing junction ba leira bage kadai fawboda police sing amodi security force control tawna ba honor bage musu okay akhoi hojik aina like mafam se akhoi việc cái chuyện suy học cấp cấp cái răng tàu đi người nè tôi cũng bằng là ta કોઈ કોઈ મિલતે સિંગ અચી ભાષા ખુંગને હને તો બધું ખુંબયા rồi hai tu na અચી મણિપુર સ્વાન ba mai cái kia cái lạc ba như vậy listing cái ana કોઈ sim lam che ở cái traffic jam thok we traffic jam thok ga ho cái કોઈ kang bai bazar ma ta ma phun su ba sam lai phun na cái ni sang ba ya rồi hai tu na barricade amadi cái wire sing na कोई थमबदु कोई मिसम यामना नखायरगा किलोमीटर अमगी मया संगसिलुरे अदुबु मफम दगे ना कोई नोंगई कापरपदगी कोई नियम अरु केनबदा बियो क्या असोपन वानथाबना सिंगबा यावगा कोई hojikso adu tawro baani mayam ninghanba leitana toman ba mafam kya dagi yana hojik apui hai ba khogi hai gi Bishnupur ki last point oi ba area adu phawa tangsin ni haiduna hanba leitana पाम दिन पी लिसिंग के आना उजिक लेफ्ट संग सिलाई लोइना ना अखोई सिक्योरिटी फोर्स की माइके दगी शो मियाम सी संग खाना बिना उतरा ने त्या त्या सदी नोई का मकान नि कोई नौला अमुसो कोई यावना कोई एम्बुलेंस ने पुथुई उजिक पावा कोई माइके नि के मरकता मुंगने बगी थोको की थो अगा उजिक मसिंग यामनबा अखोई मियाम सु हाय बा अखोई Bishnupur district ki last point area adu fawa changani haiduna अखोई पुलिस amadi asam kan ani ki action du nirana balai cha अखोई am silai musuko to makha na akhoi gi hojik mak haiba tare akhoi gi tongan ba I pau gi thabak toriba platform sing su loima khangna ra ngak High Court of Manipur na status quo ante खोगी मसी चना हलु हाइबदी पोलोय गनी हारिबा मखोगी मास बेरियल तौनी हारिबा मफम मदु स्टेटस को मेंटेन तरोगा थमु हाइबदी हाना लरिबा मोंग अदुदा करीमता सोक्तबिदा मखा ताबा ऑर्डर अमा थोक्ति फावा थमु हादना मणिपुर हाई कोर्ट थोखिबा ऑर्डर अदु मफम मदुगी मियामना खंगनरब्रा नतगना खंगदबदगी दुम हौजिक सु पोलोयबा यारोय हाइबगी वफम दुमक लेरिब्रा करी करी मफम दुगी मियाम वरि सनार मतुंदा करी मखोगी नॉलेज कई फंगबगे हाइबगी मतंगदी कई हाइबि याय High Court ki maike dagi su akoi mafam aduda phumnaba makoi numit khara hai ba akoi asiba chang sumbagi saba si thongnaba akoi direction pirei gi akoi wafam ama lakpadagi akoi hai ba jaga aduda ngasi makoi na asiba chang phumnaba akoi tawbana singba di akoi huju phawga tawgi report lairi atubu adu lairang अखोगी मणिपुर की तोंगान अखोगी तंपाकी लमगी मफम क्यादगी लाखवा मियोई लिसिंग कयाना अखोगी बिशनपुर डिस्ट्रिक्ट की एरिया दी ओइबा अदुगा कुकी मेलटेन सिंगना कोई मैतै सिंग चांगहन बंगमजन लेदिबा आइबदी अखोई कंगवाई की सिगिना सुसा अखोगी तोरबुंग बंगला फाउगी एरिया सी नौना कोई एरिया अदुदा मियाम सि चांगदुना अखोगी मैतै सिंगी Bishnupur district lamasi laigani aduga Bishnupur district police na haiba area asi akoi nga senbagi thabak tahungadabni haiduna akoi masing yamlaba miyamna haiba area adu tamna tangchana gonabgi thabak tiletri hojiksu akoi musician gyana tidim nambigi sida akoi lai loina na akoi imphal lomdagi akoi rapid action force amadi sia peki yamlaba personnel kya laklaba su akoi Ninthokong bazada masing yamlaba miyamna thatpadagi hai area si yona sangsila kolandri hai adubu hojik su akoi kenogi security force ni market ki sangthalaiba miyam si sathongnabagi damakta koi tia gas la bule tia kapdagi akoi mera phai bi kya akoi
वांथाबा अमदी असोपन जावदगी अखोगी एम्बुलेंस न सिंग तोंगान तोंगान बा गाड़ी एम्बुलेंस फावबा कोनरक्तबदगी कोई अनाई गाड़ी सिंग दा कोई हॉस्पिटल ना पुखची अदु पुखका सो संग मीदी हाइबा अखोगी बिशेमपुर डिस्ट्रिक्ट लंग एरिया फावबा संगतनी हाइबा तंगसिंगनी हाइबा मीदी अखोई लेप लाइतना उसिंग नुपा अमदी नुपी लिसिंग कयाना अदा अखोई अखोई लंबी असिदा लाली अदुना हाइबा अखोई तोंगान बा अपडेट सिंग मखाता नै ब्रेक न्यूज न म्यामदा हाउस फाउगी होइना अपडेट एसी साइ फाउदा लोइसन होना जगे मरु होइना हाउजिसी अखोई सिक्युरिटी फोर्स की माइके दगे सो सारा अमदि तिगी माइके दगे सो मसिंग याम लब पर्सनल सिंग थोगा अखोई लाइबा खोंजंग लोइसिंग सिंग असि तानथोंगनाबगी दमकता अखोई अकन बमंगदा होनरगली दुम यामनसु ओ तंगसनबा हाउजिसी होनरी अदुना मेकु खरगी मतुंगदसु अखोई मुननाबगी थोदोसी येन पाकथोक चावथोरकपगी ओइदोफा याबगी फिबमदा लई ओके मुसुम मखाता नखोई पाव फौजरके अदुगा मफमदु लेबा अपडेट सिंग हाइबा तारे होजि खोगी इंटरनेट सर्विस सी तोंगान तोंगान बा कोई हिरम क्या दा थिंग पीरिबा अदुगा न्यूज कुंबा तोंगान तोंगान बा मैलेनाबा थबक सिंग मैलेनाबा खर कोमथोकना मरम मोरकान मियाम दा याम क्लियर ओइबा याम सेंगबा फुटेज सिंग पीबा ngमद्रगसु नेहाकी मतुंगदा कोई यामना सेंगबा हाइबा तारे याम क्लियर ओइबा चप चाना थोलिबदु कइनो हाइना उटपा ngमबदु म विजुअल लाखिनी अदुगा मुसुम मखाता नखोई पाव लोजरके अदुगा होजि मकी ओना हाइबा तारे होजि होजि लाइबा खोगी ब्रेकिंग न्यूज नंबर 1 दा मणिपुर हाई कोर्ट ना हौजेक खोगी कुकी गी असि बक्सांग सिंग फुमगनी तौरिम मफम अदु स्टेटस को मेंटेन तौ हाइबदी हानन लेरम मवंग दुम थमु ऑर्डर म थोक्ट्रि फावबा मदुदा करिगुम थबम तौबे यादबगी दुम ऑर्डर म थोखरे नंबर 2 दा हारिबा स्टेटस को गी ऑर्डर सि थोखरबसु मियामना ngasi नोंगुनिनि सिगी ममांगदगी फोंदोखिबगी मतुंग इना मफम अदुदा असी बक्सांग सिंग फुमबा यारोय हाइबा वाहौदु युमफम ओरकांदा थोमजिन बलेट्री लंबीदा गाड़ी सिंगदा खोगी मी होला कांदा तुरबुंग बंगला तम जंक्शन ब लेप्ट्री अदुगा अहुम सुब हेडलाइन हाइबा तारे ngasi gi oina ahum subu headline haiba tare manipur thokli ba charang na ba du maru oina turbung bangla gi mafam amada kuki singi asi bhaksang phumgani harakpa asugum wafam asi lakpadagi tongan ba tampak ki mafam singda irang thorakpa yabagi asugumba khudong cha haiba tare asugumba khogi pamda ba thorok sing thorakpa yabagi wafam si lakpana तोंगा मफम सिंग इरांग थोप हरगली मसिगी मनुंग चना ngasi ayuk ay batare kogi second MR da leiriba second MR da leiriba personal sing dagi nongmai munna bagi damak makhoi dagi nongmai lauraga koisu akoigi lam ngaksagi haibagi wakhalonda ngasi ayuk asi miyam na thomjin narki hay batare chingmai rong lom dagi amadi kogi somgi south lom thangba side kangla rom dagi hay batare tongan ba miyam ching thomjala kanda second MR dagi khulai munna ba खुनई हाइबगी पाव लागली हाइबा पाव असिसु खोगी खोगी रिपोर्टर खोगी लालपाल वहेंग बममदी कैमरा पर्सन्स खोगी दुदु शर्मना पोरखिबा न्यूज नि मियाम हुजि उबिरिबा फुटेज असि मरु ओइना इरांग हौरगा लाखिबा अखोसु खुलाई पिबिरो अदुगा अखोइसु अखोगी लम ngakcherage अखोगी लमदा अखोगी असि बक्सांग सिंग कुकी नार्को टेररिस्ट सिंगनाबा असि बक्सांग सिंग फुंबा यारोय हाइबना सिंगबा वाफम सिंग असिदा युमफम ओइरकांदा मफम असिदा लेरिबा पर्सनल सिंगी खुलाई सिंग मुनबा लाखिबनी हाइबा पावसी फंगे दुबु हारिबा लाखिबा मियाम मोफ अदुबु कंट्रोल तौनबगी दमक्ता मणिपुर पुलिस की कांगबू अमदी रैपिड एक्शन फोर्स कांगबू ना मकोई सिंगबो टियर गैस सेल मसिंग थिंगम दना कापतुना तानखाई की अदुमकपू नकल अनिमकी मरकता मतम कुइना उखटनबगी थबकती अदुमक थोखी मरुओइना नाउरी कापा नुंग थोंबा अदुगा मकोई सिंग अदुबुसु कोइगी सिक्योरिटी फोर्स की माइकैदगी तकथोकनबा तानथोकनबा अकन मोंगदा होनखिबगी फुटेज नि मियाम नोजि उविरिवसी अनिशुबा खोगी MR second MR की कम्प्लेक्स थोमजलखिबा मियाम अदुबु कंट्रोल तौबगी सक्तम नि दुगा पनबा याबदी ngarangsu खोगी जेनिम्स अमदी मोक्ट लेरिबा असि बक्चांग सिंग लौगनी हाइबदी सिक्योरिटी फोर्स ना असि बक्चांग सिंग पुथोक्तुना चुचामपुर रोमदा पुखिगनी हाइबगी असुगुम्बा वाफम असि तारे हाइदुना मियाम ना जेनिम्स अमदी रिम्सा थोमजिन नरक्तुना असि बक्सांग सिंग पुबा यारोय हाइबगी वाहौदा ngarangsu मियाम थोमजन खिबा थौदोक लेखि अदुगा ngasina amuk second MR gi gate ta मियाम थोमजन लक्तुना इरांग हौरकपदगी
security force maruina Manipur state police amadi rapid action force kangbu na miyam sing adu tankhai bagi footage ni masini hojik faubagi oiba second MR gi update aduga makha taba update oina haiba tare ngasigi breaking news number 1 da high court ki order laikre maru oina mangfam seng mani tawriba mass burial tawriba fam adu status quo maintain taw haiba high court ki order laikre breaking news number 2 da Manipur ki tamba ke tuan mafam singdagi miyam na thomjan duna torbung banglada akhoi gi Manipur gi oijaba puari ga sakona ba mafam aduda kuki narco terrorism chingnaba sing adu mass burial tauba makogi mangfam semba yaroi haibagi irang hauba teargas kapa madura sopan nangkhibagi paulere ahum subada second MR da miyam thomjalakhiba sing police na amadi rapid action force na tankhakibagi paulere loinana hariba thodok sing asi tholakpa amadi thokani haibagi chingnaba lerekpadagi Imphal West amadi Imphal East ta thamlamba curfew komthokpagi matam adu Lokthokuna hauji total curfew Imphal East amadi Imphal West ki mafam singa thamjan khre maru oina ngarang faubada Imphal East amadi Imphal West ki mafam singda curfew komthokpui matam masi dumak sanga thamam khibani aduga loinana Chuchampur district amadi Bishnupur district di irang thorokpa yabagi ajugumba khogi chingnaba leibadagi curfew thamjan khibani khogi matam kaktaba haiba tare adumakpu Imphal West amadi Imphal East ta komthokpagi matam piram labasu ngasi thorogliba thogdoksing ngasi oregliba phim sing ngasi da yumpham oirakanda Imphal East amadi Imphal West ki mafam singda curfew thamjan khre curfew thamjan basina maram oirakanda tuan ba mafam singda leidiba maruiba kaithel sing khoramang kaithel ima kaithel amadi tuan ba maruiba lambi kaya mine pungtak tagli adumakpu curfew leina Imphal lomdagi Bishnupur district lomda junction duna torvung bangla romda junction bagi thabakti leptana chathari aduga mafam ayamba Imphal gi maruiba market place haiba tare khorman ima kaithel yauna tuan mafam sing mine pungtak tagle adumakpu Bishnupur district ta hariba district asidasu curfew thamlibani thamna torbung banglada kuki narco terrorist chingnaba sing mangfam semba yaroi haiba waho sida yumpham oirakanda miyam thomjanba leptri akogi reporter langmam musu kundrakpam jotindro camera person akogi L Kabichandra Bisojin namarakpam amadi akogi Bishnupur district correspondent Chagol sem Naresna tuan update kiyama pirakli hariba update sing asi makhatana miyam na pijage aduga akogi pungani gi news bulletin na soidina makki karigomba akogi footage kara miyam na pam nagada haiba tare ngasadigi piriba footage sing asi akogi internet ki du khudong shada bakhar mayok na bana maram muraka miyam da clear oina piba ngamdre aduga puhariba footage sing asigi asengba clear oiba mami du miyam da soidina uhanba phangani haibagi thajabasi pijari aduga amuka na ngasi thokiba thorok manungda ahama breaking news ta High Court of Manipur na kuki gi leikhidraba hakchang sing haiba tare makogi miyoi kunthraga manga torbung bangla gi mafam amada mangfam semgani tawriba mafam adu status quo anti maintain to haibli mafam adu hana lerma mong adu mak thamu kana go mata sokpa yaroi haibagi du order ma thokre adu go order ma thokraba faubuda Manipur gi maruina Imphal gi tampak lamdagi miyoi kayama Bishnupur district of thomjanduna torbung banglarom tamna changduna ihau hauri aduma pu security force kangbu singna makhoi bu takthok na bu honari aso open su yauri duka ahum subada second MR complex ta miyam thomjal laktuna kogi irang horok padagi security force kangbu singa tear gas cell kaptuna makhoi bu tan khai khre aduga mari subada Imphal East amudi Imphal West thamlam kiba curfew komthokpri matam adu lokthok matam kaktaba curfew thamkhre haiba update sing asini update sing asigi akupa paudam golorina aikogi impact news ki pung ani gi news bulletin miyeng tadon lebiu hojiki nadi miyam dagi kaina ba thingni jare khurum jare